mayam ngasidi Kanglayen Paknam namakke beson yaudabida mahau leina semaage si fazana samthoe samba lora matungda amuk fazana machum kangnaba sumdok pirase paknam se yam samna marui napakpi hapaga namge morok se khara lore sanaba yengaga thum hape aduga ngari taruk taret amaga lore ngari se thumne morok ne si fazana hanakta mekhai ki sing asuba se su khara hapsange ngari morok Kanglayen sida munna fazana noi haubasina hawa hendoini maroi se mo hapage mahi se khara dum tholakani ko do sina horen paknam namba matamda chap cha doini mulalak doini si yare la sida pakalage se yom jhalase yengang la se manam di am nung si pa matam sak mai da ngan khradabani hapsan gre ying si ko rice cooker da ching se sujan graba matung ising sina tangkhai ma kangsilakwa matam dudani hapkrise subnagi minute 30 khatani changise rong chai sidi si adum mai da ung thang ga trasu dum yarabani mullabani bajana sida leire